International Mother Language Numit tongan-tongan baluk kaya na sinduna Manipuri mafam kaya da pangthokre. Anishriba tangka ke pulse polio immunization state sinba thungna pangthokre. Amadi Jennings ta neuro surgery ki khudong chawa lerabasu miyam na mapung fa na masigi kanaba phangba ngamdre. Miyang tabiru bisimutaram uksari hausim mapung eba pausing. International Mother Language Numit tongan-tongan baluk kaya na sinduna Manipur gi mapung kaya da pangthokre. Tribal Endangered Language Promotion Board UNESCO Club Manipur na sinduna Manipur Press Club ta tharamasi pangthoke. Manipur gi mangtharak laba lol singi damak kathokiba Professor M Subha Krishna gi mingda piba Journalist Award chahi asigi oina ISTV gi paumi mainam Surendra Meitei da piduna ikai khumnakre. Mana asida sel oina lupa lising mga sakhangche ama yauri. Tharamada Manipur University ki Linguistic Department ki Head Professor C.S. Jaswanta, Political Analyst Lehau Thabam Sarachandra, ICM ki President Nongthomam Rajendra, Tribal Endangered Language Promotion Board ki President Ambition Angthami Thanga Susaryaki, Organizing Committee ki Convener Dr. T.S. Chandramanina, Manipur ki mangthara laba lol sing kananaba lengang na honapam thopa sing honadaba asi laibak thibani haina phungdoki. No, organization na magi apa model language policy same na mara modena state language commission lai tabana mara modena Myanmar language commission da dima koi gi policy lai jabana ai koi di masi ko thini ai lambi model lai re apik ko jata sing kanna ko pamai udri center ko dima jingi district ko dima ta research center ma hangeni ai honorable minister no ma gi tiara ai festival da ai ko lai ga tara ga so ji paut mari mami samu udri Research Forum Manipur na susinduna International Mother Language State Forum Manipur University ki Center for Entrepreneurship and Skill Development Training Hall da pangthoke. Tharamada Manipur University of Culture ki Registrar L. Joy Chandra, Manipur University ki Professor P. Gunindro, Reform ki Editor-in-Chief Dr. N. Bir Chandra Susaryaki, Professor P. Gunindro na International Mother Language Day pangtholaga imalol yokhat naba thabak lakhotrabadi numit asi pangthobagi wahantok leiroi haiki. L. Joy Chandrana Manipuri lol chahonaba lamdam asida Language University ama thamba tangai fade lol mangkrabadi nation adusu mangkibaga loinana culture su mangkini haina phongdoki madugi wakhal lodugo loinana reform na kanana bidamuda thorang kari weakness jati amagi furup amagi bagi strength ko koi kaupho ko yawe maduna ko de inspiration piri bani maduna koi kadamjin piri bani koi gi puning thogar gi bani koi bu khud pai hai da singi bani ano masigi strength hai koi gi lamda masida lai ba furup sing maroi na majority oi ni bai ti koi gi strength se karai de lai bege kari no ai se koi khang ba changi Saitia Thopanglup Satholup nasu DM College campus da leba Deb Literature Center da International Mother Language Day pangthopga loinana English ni tara humdoidagi leptana pirakpa sui generis Mother Language Award English ni tara taru Janam Hemchandra da khusinakre taromaduda AI Imphal gi Station Director M Kanan Kumar Camp Blooming School Khangaboki founder chairman case manager mangang amadi amiki president Dr. Hamom Nabasu taromapusing oina saruk yaki Tarong gi sarugama oina tongan-tongan bafurup singi aiba singi oiba sairing saidinaba masu pangthoke award fanglaba Janam Hemchandra mahangna Manipuri lol gi matangda paikhalaki bathabak thorom sing amadi tungda tawge khaliba singi matangda wafum kaya phongdoki ma adagi mai asida ano ba sum hapali mian international language da leba sign ya je koi da iba direct sing sida kare kare yaw ya batu kare na thuke habase mai luan gi magi yumpham di mai the president of this county mai habase lola du pa ngam da poni prithvi de leiba mi ku yong na lon masage lon le jaba su mai be jaba se masi yang chok chok chining away Directorate of Language Planning and Implementation asu sinduna International Mother Language Day torom swebam lekai wangkai khunau dalaiba Heli English School da pangthoke tharom gi saruga moina mahiri singi debating amasung essay writing competition pangthoke
Patriotic Writers Forum Manipur amasung Youth Development Panel Organization anina sinduna library block ama hangdokpaga loinana malemgi mamalon gi numit ningsing thorom arapti haining makongda pangtokre thorom asida kairau kendragi MLA Karam Thamarjit ki loinabi Karam Ongbi Sandhya Rani Writers Forum gi President Raghu Laisang Them amasung Forum gi Secretary Rakesh Naurem Susar yaki All Manipur Bengali Students Union asu International Mother Language Day thorom Jiribam gi Chandranathpur da pangthokre thorom asida Lok Sabha gi MP Radheshyam Biswas Katigora Assam gi MLA Ador Rahman Mazarbuya All Kasar Karingas Helakandi Students Association All Barak Youth Association jingbagi lujingba singsu saru yaki Polio Free Nation nama ohenana bagi pandamda popadagi chahi manga fawbi manungda leba angang sing ngasi pak sana polio hidak pithakre Family Welfare Department ke Director ke Razo na lujingba kangbu amana chahi asigi oina anirak shubo oina polio hidak pithak liba mafam singda yangsan ke Razo na Department asina paika liba khongthang asi local club amadi Imphal Police Station gi maike dagi mateng panglapagi damak thagat pa phungdoki Intensify pulse polio immunization gi numit ni ngasi si angang phanayam na tholakre koina but sing da chapada masi koina P3B sina polio heleri me koi pithak higidori mini India su polio free ore adubu masi anytime da changak pa yabni na India da masi lona ba Pakistan Afghanistan da yam active oine leri mini na koi polio ji adum makha chatha da ba yade Manipur gi praja sing na su angang 0 to 5 years ki angang sing si kopi rakhna polio gi hida si pithak piu polio si koina hana first round da tokraba su Second dose na pithak pibi yai aduga ikoi koi na ngarang na pithak ki bor su adum pithak pibi yai masi kaim da kai de aduga police department gi site su smaina yamna thaw yawi ba se ai family phagi director amoina ai yam ngai je District Family Welfare Services Imphal West and Sinduna Lamphel Pataleba RD Wingi Campus Tasu Imphal West ki DFWO Somarendra na luchingduna angang singda polio hidak pithaki Moredasu DIO Dr. Priona angang singda polio hidak pithaki asa singna moregi tongan ba ward amadi manung hanjina leba mafam singda satuna angang singda polio hidak pithaki makhatana lamdamadugi asa singda makoina set kadaba uniform su yanthoki 9 sector gi anishuba Assam Rifles amasung kuntaruk shuba Assam Rifles ki medical team singnasu ngasi pulse polio immunization thorom headquarter gi nodal hospital palel amasung thawal da pangthoki punna angang chahunga nifut nipalom polio drop pithaki Manipur State ki Oizaba Medical College Jenims asi Chief Minister Okram Ibovina kan honaduna mapung faba Medical College ama ohenana ba amadi afaba analayang sangama oinaba honadiba asi Mai Pak Naba Jenims ki Director na thabakaya paikhat pagal oinana Jenims da neurosurgery ki khudung chaba lerabasu miyam na mapung fa na masigi kanaba phangbangamdri ISTV News na phangba paugi matungina matik saba neurosurgeon ki doctor ama Jenims ta leirabasu Jenims ta ana layang gi thabak ningthina tawdre hari pausna makhatara duna accident natragana tongan ba thodok wathokta kokta sokpatagi Jenims ta laikana na ba pukhalakpa anaba kya layang binaba doctor leitabadagi atopa private hospital singda sel sangna layang nari hari Jenims ki neurosurgeon ki doctor asi private hospital amada layang bagi thabak tawi hari Sagnai raba Jenims ki neurosurgeon ki doctor amana kari ki Jenims ta ana layang bagi thabak tawdraga private hospital da kari ki layang ba yauri bano hai bagi matang da ISTV News na makatana kup na tizen ba matamda Jenims ta hozik anaba ama kokta kharaluna sokpa matamda layang naba chap chaba madugi matik chaba khulai laitri hari masina maram oiraga doctor asina private hospital da anaba singi khalaga layang bagi thabak tawbani hari Pausina makataraduna private hospital da leiriba khulai asi Jenims ki oina leiba matamda lupa crore ama hena jangani hari kariguma khulai asi Jenims ki leiba tarabadi doctor asina private hospital da private practice tawroi haina Jenims ki mari lenaba authority da khangal lakhiba laikre wafam asi Chief Minister masa amadi mari lenaba Jenims ki authority phawba khangle hari adubu hauzik phawbadi hairiba khulai asi Jenims ki oina leibigi wafam leitre masina maram oiduna micham miyamna karigumba kokta asok apan yaurukba matamda private hospital da sel ka hena changna aduma makhatana layeng kibatari Haujik leiriba phibam asi yenglaga Chief Minister Okram Ibovina Jenims ki damakta kokta sokpada layeng naba akhanba khulai leiduna
मियाम के अवाब क्या कोखनबा मियाम न पामले अमरोमदा डॉक्टर असना हाइरिबा वफम असी जेनिम्स की खुलाई लेरबा मतुंगदा महाकना चप चाना तौगद्रा हाइबदसु मियाम न येंगबा पामले ISTV न्यूज की नमक पौदम जरिबा सुनील कुमार ISTV न्यूज इम्फाल रबीना अमसुंग संजेत हापद जेनब सिंगजेराक पियो हाइना माओइस्ट कम्युनिस्ट पार्टी मणिपुर कौबा जनरल स्ट्राइक ना महौसागी पुंसीदा चाउना अकाइबा पीख्रे ngasi pung manga dagi nuthil pung manga fawba chathagiba general strike asina maram oiduna anapa amadi athapada gari sing chanakide kwaraban kaitel thong hangna kide lambida mi chapgi chang nemki general strike manungda pamdaba thodok thokide police na mafum kayada akamda chesin tharang lokhatki Broad gauge की थाकता ओंखलबा जिरिबाम रेलवे स्टेशन दा ngarang FCI na Manipur gi cheng metric ton 1,150 train da purakre Silchar dagi railway minister na lamtharakiba port puba rail adu Jiribam railway station da FCI amadi Jiribam gi miyam na taramna okay ngarang pusrakiba cheng sing ase ayuktagi hauna train dagi lautharaga FCI godown da thamba hokre masigi thabak na JP Bros and Co Private Limited na tawri FCI Imphal gi area manager Ningthozam Nandakeshwar na paumi singda Changyeng oina ahan ba cheng pusilapa yarabani na Nero gas oiringai matamda lamdingdagi cheng chaksing Jiribam tamna purakpada khudungcha daba kaya leramba du kolagani Jiribam dagi Imphal tamna trucksing na pubagi transportation charge su hantaragani haiki Manipur gi miyamna ningjaramba manglan ngasidi phange aduga FCI na railway ga khusamnaraga Manipur da cheng gi natna atopa poche kya ju pusalakna ngamba oidana Manipur gi pot tangamba kya gi su awaba kya ju ko andana ngasi dagi first broad gauge line Manipur da purakpang ngamba se masigi damakta FCI gi taraf dagi amasung railway gi taraf dagi Manipur gi miyam da akoina khudol tamjari Assam ki Badarpur dagi lamtharakiba train adu daloina rakhiba Northern Frontier Railway Badarpur gi traffic inspector Depsis Paul Chaudhary na paumi singda Changyeng oina ahan boina lakliba si bai pakle haiba yai port puduna lakliba train asina Manipur amadi India gi atai state singa samnanabagi upai ama oiragani matam chana polam kya Jiribam da thungnanaba Indian Railway na thorang tawduna leire haina phungdoki बिल्कुल उसमें मणिपुर का बहुत सारा फायदा होगा आपका जो ट्रांसपोर्टेशन कॉस्ट बाय रोड में आता है उससे घट जाएगा और हम लोग भी बहुत खुश हैं कि इस हालत में आपको ये सर्विस देने के लिए और ये बहुत रेल के तरफ से ये गौरव की बात है कि हमने आपको ये सर्विस उपलब्ध कर सके वो भी तो समय के पहले बहुत अच्छा से बहुत सारे इंजीनियर बहुत सारे रेलवे मैन उस काम पे जमा हुए हैं और इन्होंने आपको टारगेट में ही आपको बहुत सारे चीज पहुंचा देंगे और आगे से रेल सर्विस जो है बहुत बढ़िया होगा आपको खाने पीने का सामान भी आएगा और इंसान भी चलने लगेगा तो आगे से मणिपुर का जो इंडिया के साथ एक रिश्ता है रेस्ट ऑफ इंडिया के साथ वो अच्छा बन जाएगा इम्फाल ईस्ट डिस्ट्रिक्ट की मनुंग चना लेरिबा जिरीबाम रेलवे स्टेशन सिदा ब्रॉड गेज रेलवे ट्रैक डेवलप तौरखरब मतुंगदा ngasi February तारीख 10 हानबा नुमित असigi नुमिदांग सिदा इंडियन रेलवेज की चेंग चाक पर फूड कॉर्पोरेशन ऑफ इंडिया की खुथांग दा हारिबा ट्रेन असि हान बोइना ngasi जिरीबाम रेलवे स्टेशन से यौरगले मतांग सिदा निंगसिंग बया वाफम मबना ngasi दगी चाही खरगी ममांग हाइबदि लिसिंग अनी गा तरा दा यूनाइटेड नागा काउंसिल मणिपुर दा मतम कक्तब इकोनॉमिक ब्लॉकेट कौखिबा मतम दा मणिपुर दा चेंग चाक पोरंगना बा हानबा मतम अदु लेरंबा मीटर गेस दा हान बोइना फूड हाइबदि अखोय चेंग चाक सिंग असि मीटर गेस दा जिरीबाम रेलवे स्टेशन दा पुरखिबा थौदोक सिंग लेखरे अदुबो ngasi लाखलिबा ब्रॉड गेस दा लाखलिबा पोलम सिंग असि मणिपुर की प्रजा सिंग दा मुत्ता दे ख्वाइदी मराइबा फरबा अदुनबा फिबम मम लागलगनी हाइबा वाफम असिने कैमरा पर्सन अजित शर्मा गा लोइना पौदम जरिबा नोरेनिंगबम ISTV न्यूज जिरीबाम Hayengdagi haugadorba council na loba exam da akaya toy thoktaraba Imphal district ki examination center tara amasung Thawal district ki center tara nithoi amasung Bisnupur district ki center ahum gi akoibada meter chamagi area da CRPC gi section chamaga nifumari subsection ani gi makhada mioi manga natraga henna ain kainingai oiba mongda punba chai nongmai amasung khusukhulai sing puduna chatada athingba thamkre Imphal district ki oina athingba si hayeng ayu pung 6 tagi March kumathoi fawba chanagani Thawal district amasung Bisnupur district ki oina ngasi nuthil pung ahum dagi exam asi loidriba fawba chanagani haina district magistrate ahum na order sing thokre Andro Kendra ki manung chanba baruni chingda uwa yantharpa badi mayai kaba kani pambi thabi yaro haina Kendra asigi MLA TS Syam Kumar na phungdokre MLA Basana haukiba January da chingshang asida kani pambi tharamba thengnabadagi mari lenaba singda yanthanaba khanganki mari lenaba department na yanthakre haina media da phungdorakiba wafam laiki adubo Andro ge khunja singna government na
yanthakre hariba mafam adu chatuna yenglubada kani pambi mapungfa na horambadagi khunja singna amuk yanthakre mausagi khal kaidana thamna ba andromiam na honariba asida jingkoktokuna mayai kaba pambi kaya thariba si yaningde mari lenaba department na akamba mieng changbiu haiki na tawbiriba nan media maya mamangda khoi show tawbihiba khoi pobi panbi khangde kai khangde yan gre habigi media mamangda mayam am tawbire tawbudabu hauji khoi media mamangda utkhraga chu hauji ki ondi karimta ahong boleramde hauji asi leri phibam jini mayam ubiri jini adu ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯡꯒꯪꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔꯗꯪ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯄꯥꯋꯔ ꯂꯤꯖꯤꯡ ꯈꯥꯂꯣꯡ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯕꯣꯕꯤ ꯄꯥꯟꯕꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯝꯃꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯈꯨꯟꯖꯥꯁꯤꯡ ꯍꯨꯛꯇꯅ ꯑꯩꯈꯣꯏ ꯕꯣꯕꯤ ꯄꯥꯟꯕꯤꯁꯤꯡ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯃꯇꯪ ꯊꯝꯖꯒꯦ Andro Kendra MLA Jes Isyam Kumar amade Andro ge khulakpana luchingduna puari ga sagalnaduna laklaba jingoi baroni ge khubam ge akoiba sitok septopagi thabak chathari chahi khudingi mi kana lai khurumba laknari ba khubam asi duna na thamna ba pandamda khunja singaloina na thabak asi paikhatpani khulakpa gandhar maiteina mahusa gi fazarba mafam asi MLA ge makhada nithina semgat sagatuna lam koibe singi pamnaraba mafam ama oina na bahonari April thadagi Imphal dagi Khalong fawba gari chenba hauna na bahonari masida center amadi state government na mateng panglakani habagi thajabalai haiki puari ga sagona raba sima mafam masida umang koktoga koi sida mayai kaba nisa popi plan koi tharamba koi Manipur government gi forest department su koi haidala haba adu hayataba adu kana mi matana koi gi andro kendra gi sumba nomajin sing sigi laiba jaga sida u ya thapa yaroi adu popi plan su thaba yaroi thari popi plan me amsu andro khuja me amna amata chitana haide lagani duga sida lam hendana kana ngomba misingna koi sta mai ka bani sa thagala ba popi plan thagala ba u ya thala ba madugi andro gi ba koi khungi nthau palinga de dumba koi gi serak losang lei adu serak losang no soina phangani Handak Manipur Legislative Assembly da puthokiba budget adu policy yaudaba maning hanba budget ni haina BJP Manipur Pradesh na maral sirakli ngasi ni chapa chuthekta leba BJP gi office da pangthokiba pawi mefam amada General Secretary Administration M Aswini Kumar na phungdokiba da handaki budget adu maike khudimakta yenglubada ahongba leitaba budget ni haina lawi budget ki growth chada ani khaktamak oibana maning halaba budget ni haina lawgani Tangai fadana simgatfam thokpa education, industry, agriculture and allied sector amadi forestry na chingbada budget asida habliba senfam asi ningba kainingai ni budget asidagi Manipur gi miyamna asa tawningai leiti amadi khwaidagi maru eba thabak phangdabagi samasya chawna lebe state asida nahasing thabak pinaba honabagi mamisu tade haina mara sikhi akoi legalize annual joking haidoni sai kuding ga dum chat lakba budget to thalu chodum ahong amta leitaba Mare palak betul dona significant changes samta leitaba budget sida abdi sam sabe de mase legalize job ne aina ni budget sida innovative oiba idea amata innovative oiba concrete oiba step mata hiram khudimata mamita de Eastern Command ge GOC in Chief Lieutenant General Pravin Bakshi numinini gi khongchata ngarang Imphal da thunglakre Hauzik state asida oiba security gi phibam khangan bagal oina army amasung Assam Rifles na lakholak liba thabak toram sing yengsinke Senapati Ukhrul Bisnupur More Kakching amasung Churachampur da suchatuna lanmi singawari watai sakhi Myanmar da mai pina naba electricity gi control room sana naba more ward naba mapan gi manung channa chamnau khulda lebak tawbada ani subalanjau matam gi bom oigani chingnaba ariba bom kunithoi phangre bom sing adu asoi angam yaudana lokhatuna more police station da thamli Inusani tara manga tara taruki Dr. Bia Ambedkar International Award pirakraba social worker Thoksham Satabata Opagi Thorom ama Singzamai Bhagavati Lekai Youth Athletics Da Union gi ground da pangtokre Union asina sindana pangtok ba taram Opagi Thorom da ex-president N Tomba amadi president
El Birendra Susaru Yaki, Yunan Gibaikadagi Achamba Kudur Piduna Ikai Kumnaki, Social worker Satabratana, Hosiki Matamda, mi Amabu Ikai Kumnaba Walapa Amadi, Mamangagi Fazakraba Chanabi Singh Hantarapadagi Kunai Asi, Tin Charaba Kunaiga Pankak Oide, Tungi Mirol, Semganaba Mahaki Maikadagi, Angambatak the Honakigani, Haiki. Corruption का हाँ मशीन है कुछ सोसाइटी से तो हम जाऊँ तो हम लोग तो जो ना लोग क्या है ना तो होता है जो लाइव होता है लोग हमारा मशीन है वो वाला मी वो बिकाई तो ना बिके बेनिफिट मार्जिन लगा हमारा वो मध्य पार्टी चांग लगा उन्हें वो किसी ने नसीबी मणिपुर है वो कोई सोसाइटी से 3,000 समाज में ना Kaisamthong Kendra Laliba Taramathoi Suba Assembly Election da Mirep Oigani Haina CM Sariba BJP Manipur Pradesh ki spokesperson RK Sivachandra gi election campaign ngasitagi haudokre Segaro Jela Directa Achamba Thorom Amagaloina na election campaign haudoki bagamari lena na RK Sivachandra na phungdoki bada Kaisamthong Kendra asi Imphal Mayol Maktada Leijrabasu Lambi Thong amadi thangnanaba ising na chingba lam kayagi matangda ningba kainingai oiri Kendra sida afaba luchungba ama thorak labadi miyamwe ningba khara da oirabasu thonganba ngamgani Kendra sibu awonba amadi atai Kendra singa thong manana chakpat hangani haibagi pandamda midep oina chongthorakpani Kendra sigi naha singa khusamnaduna awonba Kendra ama puraknaba akanba mikhalgi campaign changsilagani haina phungdokhi Art of Living Manipur chapter na Senapati district ki Sadim Nepali khulgi imung chamaga humfuda solar lamp yanthokre Senior Faculty S. Roshni Kumar Sarmana Luchingba Kangbu Asina Sri Sri Rural Development Ki Makhada Sas Naida Electric Kusamna Duna Solar Lamp Singadu Kusinakebani Ministry of Environment Amasung Directorate of Environment Ki Makhada Social for Disabled Persons Manipur Kumbina Sinduna Kumbi Kendra Gi Hautakta Nomagi Oba National Environment Awareness Campaign Pangtokre Tharamaduda National Awadi N. Santa Kumar Case Lakshman Sena Kumbi ki Secretary Dr. N. Ibo Susar Yake, Tarum ki Sarogama Oina Kumbi Hautaki Lai Harau from Chingda U Chara Kayasu Thaki. Hayang February Kunito Amasung March Amadagi Haugatoriba Council Amasung Board and Lawa Examination Tagadoriba, Mahiri Pumna Makta MSU MSF KSA Amasung Suki Apunba Body Joint Students Coordination Committee na Yapapawzal Piragli, Mahiri Singna Natapa Pambay Sizinabagi. Wakal Thadotuna Masagi Matauda Kanna Honaba Matautai Nataba Pambay Sizinaba Haiba Si Ngasigi competitive Oraba Kunai Asidadi Yebonaba Mani Mama Mapa Amadi Halaman Singnasu Machama Susingbu exam pass Tonabani Haiduna Kongban Chenba exam duty Tagadorbo Ajasingi Mayum the Chatanu Wanomba Sel Pibana Chingba Fataba Chanavi Kaya Chahi Lisang Sina Lakibana Adugba Musing Aduna Kunai Gimaru Eba Misak Orak Labasu Mipal Tangdrabadi Hainadraba Senja Tumzada Mako Oraktuna Kunai Asigi Saktam Noma Nomagi Leka Tarak Lehari Pangthokadraba exam sing Mawong Madiltana Pangtho Hananaba Coordination Committee Akanaba Team na Center Kudimakta Yangshinanaba Sem Sare Council Amasung Board ki exam asi Loidriba Fauba Mapung Fana May Panganbinaba Marilenaba Ministry Puning Jungsili Kanagumba Miyoi Loop Amadi Organization Amatana Ban Block General Strike na Chingba Tawiganu Hairi Hana Tonga Party Sing the Yaromba Mui Marifuni Toy INC the Yaropa Galoina Makobu Taram Opagi Taramama Kumbi Ledek Achoba what number Nipanda Pantokre Taramada Kumbi Kendagi MLA S Vira Block Congress Committee Secretary M. D. Rahman Terakong Gram Panchaki Hanagi Pradhan Angosana Susaruyaki MLA Birana Manipur Machetana Tugaina Vasila Liba Political Party Dagi Eko Kudimanga Punna Leminaduna Tengaminaba Matam Oiri Haina Fundoki Chief Minister Okram Ibobina Tondon Sana School Mutalaga Ram Krishna Mission School Sana Naba Thaurang Toribasi Tha Sigitang Kumanga Fau Bimanungda Sarkarna Atopa Mafamda Hongdong na Bahona Drabadi Makhal Makha Kayagi Kongjang Silagani Haina Kaisampata Leba Ipaki Office da Pangthokpa Paumisinga Unabada Uripok Apunba Nupiluki Convener Lotikana Phungdokre Lairababu Hantana Khanba Sarkar Asigi Mayokta Lubasina Akanba Kongjang Silagani Ram Krishna Mission Linkhatanaba Uripo Kendragi MLA El Nanda Kumarda Ngasi Memorandum Pishin Bachapada Fazadaba Wahiwata Season Rapabu Yaning Daba Fondutuna Ngasidagi MLA Boycott Taure Haiki Akoigi MLA da Memorandum Piba Changubada Mahakna Mari Lainada Daba Amadi Arthayau Daba Wahiwata Mayam Ngangaga
uripok nupi apun balup sibu ikai halaga amadi yamna usit thawaidana wahi wata nganga aga akoi butan thoraki aduna ngasi daba amadi arthayaw daba wahi wata mayam ngangaga uripok nupi apun balup sibu ikai halaga amadi yamna usit thawaidana wahi wata nganga aga akoi butan thoraki aduna ngasi tang kun mathoi February 2016 ngasi numit sidagi uripok nupi apun balupna akoi gi MLA si koi boycott tawre aduga haiba Ramakrishna Mission asi uripok tunun sanada tawgani na changjaliba sem sariba pumnamak asi government na tang kunmanga February tang kunmanga phauta handok tradi akoi uripok nupi apun balupna yang akan bakhongjang changjalaga asi gi thabak ase sungtok toholloi akoi na sunya ya bangamoy Lions Club की गवर्नर एडवाइजरी कमेटी की मिफमा हैरांगोई थोंग मखा कईबुंगा लायंस क्लब की प्रेसिडेंट जेस बुद्धिबंतगी युमदा पांथोखरे लायंस क्लब थौबाल कक्चिंग अमसुंग कांचीपुरना पुन्ना सिलगा पांथोखिबा मिफम असिना लायंस क्लबना पाखकदबा थबक थरम कया खना नैनखि मणिपुर की अमता गायरबा मणिपुर सरकार न चलाइबा इंदिरा पार्क असी सरकार न मियेंग चंगबिद्रे जीएम हॉल के अवांग थंगबदा लेरिबा पार्क असी नोमोनोमोगी फिबम सोक्सिलगली हिरमसकी मतंगदा पाउदम अमा ing solising amaga chamapal marfudra tareta matam dugi chief minister rusang kaisingna sanga khiba angang singi sanafam indira parkni paga sida leiriba angang singna sanana ba polam singa si matam ga sunadre hauzik leiriba polam khara asisu ayambana yadre yariba khara asisu calling sabana mi painingai ore angang sing sanabada taduna sokpa panba kaya amasu yaukre angang singi sanana ba polam sing ayamba yadabatan natana laikol gi phibam su sokle arak ba khudingmaki miyengpham oiriba ising zaibia sisu yadre mafam asi motpana angang sing narakadra haibagi mi painari sum he ko samjara mo do mafam jaga si ye ho ju amot ba ja mo chu ngata le re ko o jaga sa angang ne ne cha da ba la ibe chu de chu jaga chi pen ba di yam chaw ko di oidre handak thokiba akan ba yuar hakiba aduna wal ningkhai khiba mapada leiriba sanana ba polam sing phaklongna khajinduna thamle panba yabadi mamangi assembly session da sarkar na semjin gani haibagi wafam phawba thamkhe mafam je sembi drabani na koi da kidam ngai ta ba phawi maram di kai no sigi asuk chawar ba mafam jaga sida di sigi jina khai dagi maiwol loiraga su yeng jan bi da bodo sarkar na yeng jan bi da bodo adu kidam ngai ja mafam asida nongmada angang kundagi kunthrarom aduga nongmaijing nimitana angang Chanirom lai ing solising amaga chamapal marfudra taret ki matam dugi chief minister rusang kaisingna sanga khiba matung sahi khara leiraga angang singi sanana ba polam khara hapsin bannatana karimata semjin bidre department ki maikai dagi inspection su kayarak lai hare keno customer hai tare ko customer ma sing dia suki mati yang ni adwa sida moina manung sida tawri ko sigi hygiene ki ba keno zoom ta laitre lo ko se sanga ga mayam sana bu nga ku tha jana bu mafam je kitang semgat biba mawung tana kidang runa nana angang jing sak dum ngai na semani serak sida mafam asida angang sing puduna lakpa mioi singna matam ga sana ba angang sing sanafam ama oina semgat haningbagi apamba phongrok na rakle area se haro ga diam ki ego asi ti ni ga ki ho area se ya ki e ga angang yo ga ma su wo ni ba kang me da yen khangning ni ba wafam di mari leina ba authority na indira park haiba mafam asi kayam kuina leiraga semgalakadagi haibadudi ngai khibatari cameraman michael zikaloina na pawdam jariba ranjana ilangbam ISTV news indira park info Tamenglong district headquarter da electric ki prepaid meter April thadagi sizinaba horagani masigidama cable tingbagi thabak khumang chawshina chathari Thasigi manungda cable ki thabak loishilagani hari March ta manungda consumer singda prepaid meter panba loishinbaga loinana April dagi sizinaba horagani Manipur State Power Distribution Company Limited Tamenglong headquarter division ge assistant manager Dilia Mang Gangmai ga ISTV ga akhanana unabada wafamasi phongdorakabeni Gangmai na anuba system asina company da revenue hena lahanbaga loinana mai mangbagi changsu hanthalagani Tamenglong district headquarter da yumthong lising manga hena lay adubu cha da yankairom khatamak deposit tawduna connection tawi masigi manungda cha da tararom khatamak electric bill chang naina thi Tamenglong da mai chang naina pinanaba company na 33/11 kV line gi darkar oba semjin sajin le substation da staff ki awat pa leiba amasung lightning eraser gi masing wat pana
khudongchadab kaya mayoknari masigi mathakta Tamenglong Pa substation gi transformer amakhak leiba asisu achoba khudongchadaba amani company lakholaliba thorang asida miyamna mating pangbiu bhab tadaba leiba khudimak officer lakpiu haiki Akoina 33 line from Reopang to Tamenglong se asi ma prepaid ki metering chaloi kredi akoi amuka 33 line se fajana check up tawraga post khra yungba darkar laiba mafam su yungani aduga amuka problem thoktana ba akoi amuka yengba chake haina plan tawraga lai February gi manungda stringing se loiningai haibase akoi gi pass target ni ado Mars ki tha manungda metering do prepaid box ki metering do tawrani adu already Mars ki manungda prepaid ke satna ba hona kana hona re koi department la Jiribu mapung faba revenue district ama ohelu haina taliba dabi asibu Manipur government na karisun na chungdana khangsinadana laitholiba thawong asina jirimiyam da hena khoisauna le thawong asi jiribu karisu khanbi daba matik charaba sarkar ni haina jiri district demand committee na phongdorli hiram khudimakta baram charaba demand asi athuba matamda pithoktuna jiri miyamna thengnariba awaba asi kohanbiu amaromda demand committee na changsilaba khongjang asi thawoi usitabagi matagum travel agency kharana loan gari thariba asi khudakta lepiu changsilaba khongjang asida transporter amadi miyamna cooperation pibiu hairi hauzik thabaki pau phongbigani Thabaki pau lobirase awang nongpong lamdamda leiriba mioi singdagi CRPF ki constable nupa amasung nupi khara logodori masagi chahi 19 dagi kunmanga fabogi manungda leiba yamdrabada class 10 pass tobu mioi singna march ki tang tara fabogi manungda tarakhas tarpa yagani parikya center imphal ni haire Indian Air Force ki sports quota oina airman khara logodori masagi chahi tara taruk dagi kunmanga fabogi manungda leiba 10+2 pass toba sana khonaba haiba mioi singna Lagliba February ki tang kuntaru fabugi manungda tarakhas tarakpa yagani haire Railway Protection Force Railway Protection Special Force ki nupi constable lisingani hena logodore masagi sahi tara taruk tege kunmanga fabugi manungda laiba class 10 pass toba miyosingna march ki tang ama fabugi manungda tarakhas tarakpa yagani matakta palliba thabaki paw asigi hena kupa marol babuparada laiba job center dage khangba yagani ngasigi thabaki paw pizaba matang asalojare Hoji makha taba paw mo lobirase makha taba pawda Pangai feeder gi mafam singda sendok senjin tawgadaba khara leibana Pangai feeder DM college feeder amadi siding feeder asina konba mafam singda hayeng tang kunithoi amadi tang kulumdoi gi ayuki pung nipan dagi nungthil pung mari fawba mai piroi haina MSPCL gi cherol amana hairi English Chamapan Marfudra Mathoi Metric Based Alumni Ramlal Paul School Semkre Alumni Asigi President Oina L Josikanta General Secretary Oina P Bisokanta Kankre World Pulse Polio Immunization Day Gamari Lenana City Police Station Amadi MG Motors Thangal Bazar na Caesar Hospital ge Dr. Singaloina na lemna layang bagi ke mama ngasi MG Avenue da pangthokre ke maduda mioi kayana I dansu taunaki Angang singda polio hidak pithak padana tana health services Manipur na pirakpa hidak langtak singsu anabi singda lem na piki. Trinity Public School Mongsangagi founder principal Moirangtham Inautombi Debida Global Achievers Foundation New Delhi na Rashtriya Shiksha Samman Puraskar pirakle Vadasi Bangna Education Ilamda Taukiba Thabapu Sakangduna pirakibani New Delhi gi Rafi Malta leba Deputy Speaker Hall da February tang tara manga da pangthopa thoramda Ambassador Dr. V.B. Soni former diplomat amadi Sada Joginder Singh former CBI Director anina awadasi kusinara Hauzik sanabagi pau Ngasigi sanabagi pauda Handak ta Mumbai da pangthokiba kuntraga manga suba National Taekwondo Championship ta gold medal phanglakraba Irom Khogen bronze medal phanglakraba RK Gunadhaja amasung
English ni tara mangagi Manipuri Logi Seche Academy mana fangkraba Khetri Rajanbu Opagi Thoram ama Thawal Lesang Them dalai ba Imalare Bisangne da pangthokre Indira Memorial Club Lesang Them na sinduna pangthokba thoram aduda Khangabo Kendra gi MLA Okram Landoni Thaudam Opendra Dr. Thaudam Biren Susaruyaki Sanaroi amasung aibada khudol tamduna ikai khumnaba utki MLA Ches Biswazit Amadi Komandaleba KHSC Fencing Institute ki National gi Thakta Sanaruraba Fencing Sanarising Opagi Thoram Amangasi Koman John 4 da Pangtokre Fencer Welfare Parents Association Asinduna Koman John 4 da Leba S Ranjit ki yum da Pangtokba Thoram Aduda Tongan ba Lamdam Adongi Miyoi Kiana Saruyaki Sanarising da Achamba Khudol Pot Piduna Ikai Khumnabu Utki MLA Biswazit na Haikibada Manipur Sarkarna Sanarisimu medal lauralaba matungda harau tayamna okpa amadi selgi mating piba thabak hapa kaya chathariba asidanatana Manipur gi kachin koyada sanabung kaya semgatuna pikliba angang singdagi hauna semgatpa mathau tai athubo matamda KSSC Fencing Institute ki sanafam amadi darkar leiba infrastructure sing semgalagani haiki Koi sona pithor pada miyo bapuri maksi loh mana dana pira ko lakani kana guna sana badi hena magi hena pamjeru kana hi tholak pa to kana guna direct kana guna tuan ba puna maksi punja laga semai ni adu sana ba pamba miyo jingji kumal lampak ta lo en mak centralized tawre har kana phan puna mak thadarga puna maksi accommodate taw ya badi natte maduna masi block level da adagi apagi district level da compete tawna halaga magi jaga da lo en mak number of maximum player involved to har kana marjai thola gadi ahen have so many meeting da to discussion da haja garwa phunga tane du ngasi phawda kai da tawde du garang han akoina aina ada delhi de chapa kanda Rajiv Gandhi khel khud abhiyan na du gi makha da ko Manipur gi oiba district khada ko imphal iski chuyawi du kari no yu kanda ko shugumba ko gi ground se pana traga shugumba fencing side se ko bagi project ama yaw diba Ahum Superstar Level Open Tennis Ball Cricket Tournament ki Mapu Rallies Ground Oikre ILA Ground Karau Makting Menjo Hall da Chatharakiba Tournament asigi ngasi sanakiba final da Rallies Ground na Al Amin bu Maithiba Piduna winner Oikibani Loshinbagi Thoram da Andro Kendra gi MLATS Syam Kumar ILA ki founder member MD Salahuddin Jila Parishad member Abdul Salam Trinamool Congress ki Vice President MI Khan amasung Thoiba Susaruk Yaduna Manamathum Singh Yanthoki Runners, ngasi ke second takiba adugum laba team maduni. Press ki media kudina yang na fasena photo coverage to bire. Ahanba T. Guneshwar Singha Memorial 11 Men District Level Open Football Tournament ki Mapu KPFC Posangwamna Oikre YSUC Fubala na sinduna tim Taramathone Saruk Yaduna Fubala Public Ground da Chatharakiba Tournament asigi ngasi sanakiba final da KPFC na KYC Morambu Panjal ani sunoda Maithiba Piduna winner Oikibani KPFC ki goal ani adu Boinau na minute nifunithoi aduga Romes da minute yakai manga chapada chankibani Lushinbagi Thoramda Bisnupur District ki Upadhyaksha Abrogen Revenue Minister ki Private Secretary TS Santi Susaruyaki winner Oiraba team da Lupali Sinkuntra runners up Taraba team da Lupali Sinkun trophy ga loina na PK KPFC gi Sanana best supplier gi mana team Asima ke Navachandrana best discipline gi mana pangkhe International Mother Language Nimit tonga balu kayana sinduna Manipur gi mafam kaya da pangthokre Anishiba Tangka ki pulse polio immunization state sin bathungna pangthokre amadi Jenims ta neurosurgery ki khudong chaba lerabasu miyamna mapung phana masigi kanaba phangbang ngamdri masigi ISTV na pizaba pau matan se sinjari miyang tabiri bismu mukana khunjari